Ini kiaje, pangdro pangdro. Mandre. Yang fajar Lantra. Si. Papai reaction mo lang. Hi ma'am, ngasidi video ano ba mapuraga lae? Ako'y bupok pada wajaraba ima. Nate ako'y bupok pada. Ako'y bu yok pada wajaraba ima gida magtang ngasidi ina video se puraga la abane. Video se ako'y mase make sembi geta ubani ado mase video da kaya yaw si biya de buko video se ek namjan baga ikay boy mase masama tada wangam baga se herekta ba dai di wa ka se ngang da wadna ngang da ba ulta wa da hekta ngang thoki bas ma hekta tawe ba. Te video da yaw se su aya da bine ba. Ado ina handaki matang se di namna yaw hallage haidana video se namna purak toine. Ado ngasigi ina make sembi de poche sing se da leire se matang ako'y magi khongning pazaraba sing se loina ngasin nalhan ge toine ba ko. Ano mana mo magi khongning di kamai to idum ina hydro ka su khangamani na. Adu ko mayam sigi video se magi damakta ai se paisa khara tingi ba. Adu na mayam su video si bi yengbi ba puna makhubi macam tang tak namjalak ka da bani nam da sidi paisa ting. Han da so let's get started mama ko rage ko mama. Mama. Ko ka da la khoi ma ji ko tho ga. Hau ji sunu ka pak tri dana la sa. Se chengo se masak ko do shwai lau shi nondro nang ai manak tele bide masak thide ai do ngai bro masak ka do makeup taro lau ya dro makeup ka to ning de da an noi ra ga ka le makeup khatang nondro se mina nang nam pok pa macha man de ai se ai masak sam thi kai gina ko ma de na ko de hojik te sei matang ai da ko tentro nok lak pa da ja ho bo re puro buna jalan bane tek tri ko ma ye tek tri ba ko kai no to ni mai lan ba sina u bai wa ne ba tek tri da ja nang na saksa ui jo dro se da ma nang khung nan bra ai khung kai to ha na gi chi khai ko ho do oi bra khala bu khale ma sigalak pa de ndra oi dra sigalak pa de phale ado sigalak pa de ni ba ko oi ji makhong mukhut ka se an do kai no da ma chan pi anan ba gi jum da lei be na tro nga ahan beda horage so me amwa jang ngang video sa horasi so let's get starting na ho doi ba poche ngai je sigal loina leire ahan beda makhong gi da han horas ka sibu nga ko mo jam che khai ram bani na handak ti khatang abra kai nan ro ba jemunes yare hoji nang ai gi kai no se puthor ga na khojing ga Sise electric foot care device ni hard amasung dead skin leiba crack heel sing do mana gently remove to thoe asise akoina salon da chata bida yamna line yum da sina ba yaba bo ni bako siga magi speed roller se ahum yauri se nang skin type ki matungina nang na sina ba yaye khara kanba khara shon ba skin da nangon da comfortable oi buduna sana lawraga sina ba dum yarani aduga khogi toba matam da sun sa machet makha da mayam ma keli ko khogi khong se satina nalhan ba do oye siga ruler se amana khara kale amana khara mole ado kan basina takpalora matungda khara smooth oi basina mu aina mutta e aduga mokhong se khudakta yam yangna dum sat nan thok rai tare loiraga magi brush macha ma yaujere e brush ina aina fajana smaina manungda yawba skin macha dead skin singdo lotho e smaina nangai aina ingang pokna leibe ko mana seba jo ko maudi chat tore ba ko aduna chalam dai diga aina mu seba matiem tawbi ni haidi mana tawbi ba singdo laman singbo oina ne Ani subasina agaro nail drill and polisher ni akoina yumda leilena manicure amadi pedicure tawning bataragadi asigi machine sima leiragadi perfect ore siga magi yaur se 5 speed setting yawe bako nangi nasagi comfortable gi matungina nangna high low do dum sisina ningba yare aduga yaure ba mai attachment sing sina koi nipan mugni makan charging shu yaure masana tawba yare aduga khujin da tawdoi se koi nail shape semba amadi cuticles corner clean tawba nail polish buffing tawba skin cells lothokpa amadi finishing and polishing tawba loina mag masagi sujare eko aduna nangna nangi khujingi matungina shape ki matungina semning bamongda adum semba yarani hadabna bu loi da hai gana mun makhurani hojik nan gare makhongani ting ni ju hojik nan gare khogam
ꯁꯤꯁꯤꯅ ꯑꯒꯥꯔꯣ ꯔꯣꯌꯦꯜ ꯐꯨꯗ ꯁ꯭ꯄꯥ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯆꯠꯂꯨꯔꯒ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯒ ꯏꯁꯥ ꯍꯛꯆꯥꯡ ꯌꯥꯝ ꯋꯥꯕ ꯑꯃꯗꯤ ꯈꯣꯡꯗ ꯅꯥꯕ ꯄꯦꯟ ꯂꯥꯛꯄꯗꯣ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕ ꯄꯤꯕꯅꯦꯕꯀꯣ ꯁꯤꯒ ꯇꯦꯝꯄꯔꯦꯆꯔ ꯍꯥꯏ ꯂꯣ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯏꯃꯔ ꯊꯝꯃꯦ ꯁ꯭ꯄꯥ ꯂꯩꯔꯦ ꯃꯁꯥꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁ꯭ꯄꯥꯁꯤꯒꯅ ꯍꯤꯠ ꯑꯃ ꯄꯤꯕꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯕꯕꯜꯁ ꯊꯣꯛꯄ ꯍꯤꯠ ꯄꯤꯕꯁꯤꯅ ꯏꯁꯥꯗ ꯏꯁꯤꯡꯒꯁꯦ ꯁꯥꯏ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯈꯜꯒꯁꯦ ꯏꯪꯍꯜꯂꯒ ꯔꯤꯂꯦꯛꯁ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯏꯁꯥ ꯇꯨꯝꯊꯣꯛꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯝ ꯆꯨꯝꯗ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯤꯅꯤ ꯁ꯭ꯄꯥꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯨꯠ ꯃꯁꯥꯖ ꯇꯧꯕꯒꯤ ꯃꯃꯤꯡ ꯁꯝꯅ ꯄꯜꯂꯕꯗ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯡꯅꯤꯡꯒꯁꯨ ꯑꯗꯨꯝ ꯇꯛꯊꯣꯛꯄ ꯑꯗꯨꯝ ꯌꯥꯔꯦ ꯁꯥꯕꯣꯟ ꯀꯩꯀꯥ ꯍꯥꯞꯅꯤꯡꯉꯒꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯖꯤꯟꯅꯕꯗ ꯃꯤ ꯃꯈꯣꯡ ꯅꯥꯟꯗꯣꯔꯤꯃꯦꯅ ꯃꯈꯣꯡꯒꯁꯦ ꯆꯥꯝꯍꯜꯂꯛꯇ꯭ꯔꯕꯅꯤ ꯑꯩꯅ ꯃꯃꯥ ꯀꯃꯥꯏ ꯐꯤꯜ ꯇꯧꯋꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯈꯣꯡꯁꯦ ꯍꯧꯖꯤꯛ ꯁꯤꯁꯤꯡꯁꯦ ꯑꯦꯔꯤꯌꯥꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯅ ꯐꯥꯏꯅꯦꯜ ꯕꯠ ꯅꯣट ꯗ ꯂꯤꯁ ꯍꯧꯖꯤꯛ ꯇꯧꯔꯛꯇꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯥꯏꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦꯕꯀꯣ ꯃꯥꯏ ꯃꯃꯥꯏꯁꯦ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯁꯨꯃꯥꯏꯅ ꯅꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯁ꯭ꯀꯤꯟ ꯅꯥꯟꯕꯁꯦ ꯁꯦꯠꯆꯤꯟꯖꯤꯜꯂꯣ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯅꯥꯟꯕꯁꯦ ꯃꯥ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯅꯪ ꯀꯩ ꯁꯤꯖꯤꯟꯅꯩꯅꯣ ꯀꯩ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯇꯥꯛꯇꯦ ꯈꯣꯠꯇꯦ ꯅꯪꯅ ꯚꯤꯗꯤꯑꯣꯗꯗꯤ ꯄꯪꯍꯥꯏꯇ ꯍꯥꯏ ꯀꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯑꯍꯟꯅꯤꯅ ꯀ꯭ꯔꯤꯝ ꯀꯩꯀꯥ ꯁꯤꯖꯤꯟꯅꯔꯒꯁꯨ ꯐꯔꯛꯄꯒꯤ ꯆꯥꯟꯁꯦꯁ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯏꯁꯦ ꯅꯥꯜꯍꯟꯕ ꯇꯥꯏ ꯏꯁꯥꯅ ꯐꯦꯁꯤꯌꯦꯜ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯈꯪꯕ ꯈꯔ ꯇꯧ ꯇꯥꯏꯕꯀꯣ ꯑꯗꯨꯝ ꯌꯨꯝꯗ ꯏꯁꯥꯅ ꯉꯝꯖꯕ ꯄꯩꯁꯥꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯉꯝꯖꯕ ꯄꯣꯠꯁꯦ ꯈꯔ ꯇꯧꯕ ꯇꯥꯏ ꯑꯍꯥꯟꯕ ꯇꯤꯞꯁꯇ ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯃꯥꯏꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯕꯔꯞ ꯏꯁꯤꯡꯗ ꯃꯃꯥꯏ ꯁꯨꯃꯥꯏꯅ ꯂꯨꯞꯁꯟꯕꯗꯣ ꯑꯗꯨꯗꯣ ꯇꯧꯕꯤꯕ ꯑꯗꯨ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯃꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯥꯏ ꯃꯅꯤꯟꯗꯣ ꯃꯃꯥꯏꯗ ꯐꯨꯍꯜꯂꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯍꯥꯟꯅ ꯌꯥꯝ ꯇꯧꯔꯝꯃꯦꯕꯀꯣ ꯃꯇꯝꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯒꯤ ꯊꯣꯛꯑꯦꯅ ꯈꯪꯗꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯂꯩꯕꯅꯤ ꯁꯤꯁꯦ ꯑꯒꯥꯔꯣꯒꯤꯅꯤ ꯁꯤꯖꯤꯟꯅꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯩꯁꯤꯒ ꯏꯁꯤꯡ ꯍꯥꯞꯇꯣꯏꯅꯤ ꯃꯈꯨꯟꯁꯤꯒ ꯑꯒꯥꯔꯣ ꯐꯦꯁꯦꯁ ꯁ꯭ꯇꯤꯃꯔꯁꯦ ꯂꯩꯕ ꯃꯇꯝꯗ ꯗꯤꯐ꯭ꯌꯨꯖꯔ ꯇ꯭ꯔꯦ ꯑꯃꯒ ꯀꯣꯇꯟ ꯄꯦꯠ ꯈꯔꯒ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯇꯥꯛꯂꯛꯀꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯕꯣꯇꯜꯗꯣ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡ ꯍꯥꯞꯇꯣꯏꯅꯤ ꯁꯤꯒꯩꯁꯤꯒ ꯆꯥꯛꯃꯥꯏꯒꯤ ꯏꯁꯤꯡ ꯆꯦꯡ ꯆꯥꯡꯉꯨꯔꯒ ꯍꯥꯞꯄ ꯏꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯒ ꯆꯟꯕ ꯏꯁꯤꯡꯁꯤꯅ 55 to 100 ml ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯌꯦ ꯑꯗꯨꯅ 10 to 15 ꯃꯤꯅꯤꯠ ꯀꯣꯟꯇꯤꯅ꯭ꯌꯨꯁ ꯁ꯭ꯇꯤꯝ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯁꯤꯒꯩꯁꯤꯒ ꯈꯔ ꯁꯧꯕ ꯎꯔꯛꯑꯦ ꯌꯦꯡꯉꯨꯇꯨ ꯈꯔ ꯁꯧꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯃꯩꯈꯨ ꯈꯔ ꯃꯃꯥ ꯐꯦꯟꯁꯦ ꯑꯝꯇ ꯊꯤꯡꯖꯤꯜꯂꯧꯅꯦ ꯌꯥꯎꯔꯛꯄ ꯀꯣꯇꯟ ꯄꯦꯠꯇꯣ ꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯁꯤꯒ ꯊꯥꯎꯒꯨꯝꯕ ꯕꯤꯛꯁꯀꯨꯝꯕ ꯇꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯂꯣꯛ ꯊꯨꯡꯕꯗ ꯁ꯭ꯇꯤꯝ ꯂꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯁꯤꯒꯩꯁꯤꯒ ꯃꯩꯈꯨ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯑꯦꯕꯀꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯇꯧꯕꯤꯔꯒꯦ ꯃꯥꯡꯈꯥꯏꯗꯣ ꯀꯥꯍꯟꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯏꯗꯣ ꯀꯃꯥꯏꯅ ꯀꯥꯍꯟꯗꯣꯏꯅꯤ ꯅꯪꯒꯤ ꯑꯣꯄꯦꯟ ꯄꯣꯔꯁ ꯂꯩꯕꯀꯥꯗꯣ ꯂꯣꯏꯅꯅꯦ ꯍꯥꯏꯗꯤ ꯃꯈꯨꯟ ꯂꯩꯕꯗꯣ ꯃꯃꯥ ꯃꯁꯥ ꯃꯊꯟꯇ ꯆꯤꯡꯁꯤꯜꯂꯛꯇꯣꯏꯕ ꯁ꯭ꯀꯤꯟꯗꯣ ꯃꯥꯏꯒ ꯇꯤꯡꯗꯣꯏꯕ ꯇꯤꯡꯗꯣꯏꯕ ꯑꯁꯦꯡꯕꯒꯤꯅꯦ ꯃꯤꯅ ꯃꯁꯛ ꯈꯪꯉꯔꯣꯏ ꯌꯥꯝ ꯄꯣꯁ ꯃꯦꯆꯤꯟ ꯌꯦꯡꯍꯟꯕꯗ ꯃꯥꯏꯗ ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯔꯦꯗꯨꯅ ꯊꯝꯅꯤꯡꯕ ꯃꯑꯣꯡꯗ ꯊꯝꯕꯁꯨ ꯌꯥꯏꯌꯦ ꯑꯦꯡꯒꯜ ꯁꯦꯞ ꯁꯦꯝꯕ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯛ ꯊꯨꯡꯕ ꯃꯇꯝꯗ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯦ ꯌꯥꯝꯅ ꯂꯪꯈꯠꯂꯒ ꯅꯥꯟꯈꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯑꯩꯁꯦ ꯕ꯭ꯔꯦꯛ ꯉꯥꯏꯍꯥꯛ ꯂꯧꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯥꯏꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯃꯛꯁꯤꯒ ꯃꯃꯥꯏꯗ ꯇꯥꯊꯣꯛꯑꯒ ꯂꯥꯛꯑꯣꯅ ꯑꯩꯅ ꯁꯣꯟꯗꯥꯏꯔꯦ ꯑꯗꯨꯒ ꯅꯪ ꯃꯃꯥꯏꯗꯨ ꯌꯦꯡꯉ ꯀꯥꯔꯝꯕ ꯃꯥꯏꯊꯣꯡꯅꯦ ꯀꯥꯔꯨꯝꯗꯦ ꯍꯧꯖꯤꯛ ꯃꯃꯥꯏꯁꯦ ꯀꯌꯥꯝ ꯅꯥꯟꯈ꯭ꯔꯦꯅ ꯃꯃꯥꯏꯗꯨꯁꯨ ꯆꯤꯡꯁꯤꯜꯂꯣ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯣ ꯃꯃꯥꯏꯁꯦ ꯑꯃꯨꯛ ꯈꯔ ꯐꯖꯅ ꯑꯦꯛꯁꯤꯗꯦꯟ ꯆꯥꯔꯨꯕꯒꯤ ꯁꯤꯒꯩꯁꯤꯒ ꯃꯥꯏ ꯗꯥꯛ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯏꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯀꯦꯊꯣꯔꯀꯥꯟꯗ ꯇꯣꯇꯣꯅꯨꯄꯤ ꯅꯥꯈꯣꯃꯤ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯒ ꯂꯥꯛꯑꯣ ꯑꯩ ꯄꯄꯥ ꯂꯥꯛꯇ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯇꯥꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯏꯁꯥꯅ ꯑꯝꯇ ꯐꯤꯜꯁꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯃꯥꯏꯒꯤ ꯑꯣꯄꯦꯟ ꯄꯣꯔꯁ ꯂꯩꯕꯉꯩꯗꯣ ꯂꯣꯏꯅ ꯁꯤꯁꯤꯅ ꯊꯨꯡꯈꯤꯗ꯭ꯔꯕꯅꯤ ꯇꯣꯇꯣꯅꯨꯄꯤ ꯁꯤ ꯐꯤꯁꯦ ꯊꯥꯎꯁꯦ ꯉꯥꯛꯇꯪ ꯍꯤꯞꯄꯟꯒꯦ ꯈꯔ ꯃꯅꯨꯡ ꯉꯧꯕꯔꯦ ꯑꯩꯉꯣꯟꯗ ꯕꯣꯕꯣꯛꯇ ꯌꯦꯡ ꯂꯩꯈ꯭ꯔꯦꯅ ꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯀꯦꯕꯒ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯑꯩꯕꯨ ꯑꯀꯨꯏꯕ ꯃꯥꯏ ꯆꯠꯇꯅꯕ ꯀꯦꯔꯤꯉꯥꯏ ꯌꯦꯁ ꯑꯗꯨꯃꯛ ꯅꯠꯇꯦ ꯌꯥꯝꯅ ꯅꯠꯇꯦꯕ ꯈꯤꯇꯪ ꯑꯀꯨꯏꯕ ꯃꯥꯏꯁꯤꯒ ꯇꯤꯡꯉꯛꯏꯁꯤꯅꯅꯦ ꯇꯤꯡꯉꯛꯏ ꯅꯠꯇꯦꯅꯦ ꯉꯧꯊꯣꯛꯏꯅ ꯂꯥꯛꯇꯣꯏꯁꯦ ꯁ꯭ꯀꯤꯟꯗ ꯑꯗꯨꯁꯨ ꯑꯩ ꯈꯤꯇꯪ ꯇꯩꯗꯣ ꯌꯥꯝꯅ ꯅꯠꯇꯦ ꯗ꯭ꯔꯦꯁ ꯁꯦꯠꯇꯅꯣ
Hojikti khatang hai Hey, rabu. jam ke san gan mi aga na but man gan. Natte he, hojikti khatang hai rabu na san. Hey, jeng jeng. Kaya na phajiri nang bu. Kadra. Ko mai mamai se nan mana loi yong ne mami chiri ne tapna pango mamai ga tapna pango ga phasa pangdro ki da bine ke thoro ko de phasa pangdro ge lawi kai no mami to agi mamai ji makeup lo shela a mami ju pa ha pi mami pangdro ge jam chap ma makeup ne na ki je pangdro phasa pangdro wow ko phasa mama ko phasa ma kai no phuri li ta mama maning de cheli sia sengo pura leslo hꯧzik ready ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯗ ꯌꯦꯡꯍꯟꯕꯒꯤ ꯑꯩꯅ ꯃꯃꯟ ꯀꯩꯅꯣ ꯅꯁꯛꯇꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯥꯅ ꯃꯦꯀꯞ ꯇꯧꯗꯕꯒꯤ ꯃꯦꯀꯞ ꯇꯧꯁꯟꯕꯁꯦ ꯃꯉꯣꯟꯗ ꯈꯪꯉꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯃꯥꯏꯅ ꯂꯤꯂꯥꯗ ꯊꯣꯛꯀꯗꯕ ꯂꯤꯂꯥꯗ ꯊꯣꯛꯀꯗꯕ ꯃꯤꯗꯣ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯒꯤ ꯔꯤꯑꯦꯛꯁꯟ ꯃꯨꯛ ꯂꯧꯔꯁꯤ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯁꯦ ꯇꯃꯥꯏꯇ ꯃꯥꯜꯂꯦ ꯃꯥ ꯃꯁꯛ ꯈꯨꯅꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯅꯪ ꯁꯦ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯌꯣꯕ ꯅꯪ ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯂꯦꯞꯄꯣꯕ ꯃꯊꯛ ꯂꯩꯊꯣꯛ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥ ꯄꯨ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯄꯥ ꯄꯨꯔꯛꯇꯣꯏꯁꯤꯅ ꯁꯤ ꯔꯨꯝꯁꯤꯒꯅꯤ ꯁꯤ ꯔꯨꯝꯁꯤꯒ ꯂꯩꯅꯦꯕꯀꯣ Sige, mau puto lagi. Amte lau mamai masak tu jangan lau. Amte lau ba, kayak ni jangan lau. Lau ni sih tu deh. Kamu aja. Fajar aja. Fajar apa? Kata cincin lu ni udra. Kata. Lila tu pun biman bro. Kau pai masak je kemai tu ke mamai masak je. Mami kasih tu udra na, mami kasih tu jung. Masak se kai मान के हायो बा खतंग नंग नंग नापुंग निंग खन बजो kai no हायो बा फजरा फजरा असे में फजरा बा akhoi mungi video di wang amu ka sa lantra papa na kai so to mami mata ki se udra mama hai da udra nang na phajare di ja re te kanam na hai dro so na ya jara ma to ge jare ta karo ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯨ ꯐꯦꯁꯤꯌꯦꯜ ꯁ꯭ꯇꯤꯃꯔꯗꯣ ꯇꯧꯋꯦ ꯃꯃꯥꯏ ꯁꯥꯅ ꯅꯥꯜꯂꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯗꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯕꯅꯤ ꯅꯣꯏꯅ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯒꯁꯨ ꯂꯩꯕ ꯌꯥꯔꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟꯗꯤ ꯑꯐꯕ ꯊꯥꯗꯕꯤꯔꯝꯃꯨꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯄꯥꯎ ꯃꯇꯨꯡꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯈꯪꯉꯕ ꯂꯤꯞꯁꯇꯤꯛ ꯊꯥꯗꯗꯅ ꯂꯤꯞꯁꯇꯤꯛ ꯑꯍꯥꯟꯕ ꯊꯥꯕꯁꯤꯒꯅꯦ ꯀꯩꯅꯣ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯐꯗꯤ ꯐꯖꯩꯗ ꯐꯖꯔꯦ